lamdam asda tangdu laitaba hanjil hananaba hotnabagi khongthang ama oina lengakna lamdam asdagi mapan namasung kunithoi suba Assam Rifles lauthokhinaba lauraklibe khongthang asi All Kongba Road United Clubs Organization akurkona awang bathakta ikai khunaba utli haina lup asge ko convener Seram Surjitna fongdorakli makna makatana hai lamdam asda tangdu laitaba hanjil hananaba maikai kayadagi hotnaraba sungasi phauba mahosagi phibamda hanjilakpa ngamdana lairibani irang asi laksinaba Central Force kaya lamdam asida thazilakli adubu mapan namasung kunithoi suba Assam Rifles asi nakal namatada tongsinduna lairi asigumba thong asi khanglakpadagi lengakna lamdam asidagi mapan namasung kunithoi suba Assam Rifles lokthoknaba khongthang asi paikhatkhibani khongthang asimak achumba khongthang ni amadi thagatningai ni Kukizo Margi MLA Tarana Assam Rifles Lokthok Tanaba Lebak asigi Prime Minister da Taksin ba asina Assam Rifles asi makhoi ga punna chatminari haibasi mayak sena takle Manipur ge apun ba saktam da singnarak pa khoding ma akurkona mang thana chongthok tuna thengnana ba sem saduna leiri hainasu makna makhatana phongdokhi Sonariba Lalasida, Uki the Mota, Chowa, Mayung Yaduna, we may take the Onjana, Lanjawi Haidana Prasa section Kiataki, Kola, Lauriba, 9 sector, a sound weapon, Amasu 22 sector, sound weapon, high bus sector, Anisibu, Loktok Nanabagi, Maniputaki, Loktok Nanabagi, Manipur government Amasung, Central government na, Duma Kuntang of Lokat Pirakusi, Maikadagi, Haning Island, Tagapamasung, the women Kambo, Upagalena, Makatanasu, Manipur Praza, Unamaki Apam, Bagi Matukina. Thogliba lan lasi yamna atuba matamda loisanana konggang kongthang lokat pilakpaga loinana Manipur dagi Assam Rifle pumang lokthok piduna kogi yamna santi leiba tangdu leitaba punsi marialama atuba matamda ohen binaba Manipur government masung central government na atuba da kongthang lokat pilakpani haibagi akru maike dagi appeal tawjari